ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯦꯟ ꯅ꯭ꯌꯨꯁꯀꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯄꯨꯕ ꯋꯦꯜꯀꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯔꯦ꯫ ꯃꯊꯧ ꯇꯥꯕ PLP ꯑꯃꯗꯤ ꯑꯇꯩ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯌꯥꯎꯗꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯃꯣꯍꯝꯃꯗ ꯑꯅꯥꯁ ꯄꯣꯄ ꯖꯦ ꯔꯍꯃꯟ ꯀꯧꯕ ꯅꯍꯥ ꯑꯃ ꯉꯔꯥꯡ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯣꯏꯕꯒꯤ UNꯅ ꯄꯤꯕ UNHCR ꯀꯥꯔꯗ ꯅꯝꯕꯔ 305-315ꯒꯤ TO 1295 ꯄꯥꯏꯔꯝꯃꯤ꯫ ꯀꯥꯔꯗ ꯑꯁꯤ ꯃꯥꯔꯆ 18, 2025ꯗ ꯑꯦꯛꯁꯄꯥꯌꯔꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯍꯥꯛ ꯉꯔꯥꯡ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯔꯒ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯄꯨ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯥꯛꯂꯤꯕ ꯃꯩ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯨꯕꯅꯤ꯫ ꯅꯟꯗꯣꯂꯨꯋꯥꯡ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯂꯒ ꯑꯇꯣꯞꯄ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯐꯝ ꯄꯤꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯇꯕ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯅꯕ ꯏꯟꯗꯤꯌꯥꯅ ꯃꯩ ꯆꯨꯔꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯩꯔꯣꯏꯆꯝ ꯅꯟꯗꯣꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯕ ꯈꯦꯇ꯭ꯔꯤꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ 17ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯜꯒꯤ ꯊꯧꯔꯝꯗ ꯅꯟꯗꯣꯂꯨꯋꯥꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯩ ꯆꯥꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯩ ꯆꯥꯛꯅꯕ ꯃꯩꯈꯦꯠ ꯆꯨꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯁꯤ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤ ꯃꯨꯊꯠꯅꯕꯒꯤ ꯏꯟꯗꯤꯌꯥꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯃꯩꯊꯛꯇ ꯉꯧꯗꯨꯅ ꯊꯝꯂꯤ꯫ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯥꯜꯍꯧꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯏꯟꯗꯤꯌꯥꯅ ꯊꯦꯝꯈꯥꯡ ꯀꯌꯥꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝꯅ ꯄꯣꯊꯥꯕ ꯉꯝꯍꯟꯗ꯭ꯔꯦ꯫ ꯃꯩ ꯆꯥꯛꯂꯗꯨꯅ ꯊꯝꯂꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯉꯁꯤ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯅ ꯐꯤꯚꯝ ꯑꯃꯗ ꯊꯝꯂꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯉꯝꯈꯩ ꯊꯝꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯕꯁꯨ ꯑꯗꯨꯃꯛ ꯏꯪꯊꯅꯅꯕ ꯏꯟꯗꯤꯌꯥꯅ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗꯤ ꯂꯦꯞꯍꯟꯅꯕꯒꯤ ꯏꯟꯗꯤꯌꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯂꯒ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯐꯝ ꯄꯤꯔꯤꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯇꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯍꯥꯠꯅꯔꯒ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯔꯝ ꯆꯥꯗꯦ꯫ ꯎꯃꯪꯒꯤ ꯂꯝꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ NSCN ꯆꯤꯡꯒꯤ ꯎꯃꯪꯒꯤ ꯂꯝ ꯉꯥꯛ-ꯁꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝꯅꯆꯤꯡꯕ ꯑꯃꯠꯇ ꯇꯧꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ NSCNꯒꯤ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯅ ꯈꯪꯍꯟꯈ꯭ꯔꯦ꯫ WTRꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯎꯃꯪꯒꯤ ꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒ ꯂꯥꯛꯄꯗꯗꯤ ꯇꯉꯥꯏꯐꯗꯅ ꯖꯣꯏꯟꯠ ꯐꯣꯔꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯕ ꯊꯣꯛꯂꯕꯗꯤ ꯂꯝ ꯃꯄꯨꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯔꯛꯄ, ꯈꯨꯟꯖꯥꯁꯤꯡꯕꯨ ꯎꯃꯪꯗ ꯆꯪꯕ ꯊꯤꯡꯂꯛꯄꯅꯆꯤꯡꯕ ꯊꯧꯁꯤꯜ ꯀꯌꯥ ꯆꯠꯊꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯃꯛ ꯃꯤꯇꯩ ꯀꯨꯀꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯎꯕ ꯐꯪꯈ꯭ꯔꯕꯅꯤ꯫ ꯎꯃꯪ ꯍꯥꯏꯕꯁꯤ ꯆꯤꯡꯃꯤꯁꯤꯡꯒꯤꯗꯤ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯅ ꯁ꯭ꯀꯤꯝ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛ MOU ꯑꯃꯠꯇ ꯈꯨꯠꯌꯦꯛ ꯄꯤꯅꯕ ꯌꯥꯔꯣꯏ꯫ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕꯅ ꯊꯕꯛ ꯇꯧꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯖ꯭ꯋꯥꯔ ꯍꯥꯔꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:53 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯦꯜꯇꯤꯆꯨꯗ 4.5 ꯌꯧꯅ ꯖ꯭ꯋꯥꯔ ꯍꯥꯔꯈ꯭ꯔꯦ꯫ ꯖ꯭ꯋꯥꯔ ꯍꯥꯔꯈꯤꯕꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯁꯤ ꯑꯁꯥꯝꯒꯤ ꯂꯈꯤꯄꯨꯔꯗ ꯑꯣꯏꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 10 ꯂꯥꯞꯊꯕ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯖ꯭ꯋꯥꯔ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯁꯤꯡ ꯑꯀꯥꯏ ꯑꯇꯣꯏꯅꯆꯤꯡꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫